Asigi Pradhan Mantri Rashtriya Bal Puraskar President Draupadi Murmuna ngasi New Delhi gi Bharat Mandapam degen thoklagani. Official singna saruk ani hengat handuna mangkiba madam sing men khanaba honamina si haina CMN Birena Fongdokre. Hayingi damok malemda leiriba Meetei gi apunba firep haiba teamda WMC manga suba plenary session da warep kaya laukre. UPF na juribangi ningsing konda atoba singi kubam da haikat laikat tamduna ikai khumnaba utkre. Kokomi Wangu branch na unit sing da ningthamgi marumarang sing branch asigi office ta yen thokre. Amadi ABT na Siliguri corridor attack tawgani haina alat laukthokraba matungda Assam da SCF na ABT gi member ani khulaiga kona na fare. Kurumjari Mami TV ki Manipuri pau bigeng tabiriba singbo RADHAPRIYARI MUTUM na taram na ukjari pau santong na pizari. India President Draupadi Murmuna ngasi New Delhi gi Bharat Mandapam da pangthokkadaba thoram amada chahi asigi Pradhan Mantri Rashtriya Bal Puraskar yentoklagani haire mana assisted amasung Union Territory taramari ge khangalaba angang taratare tapigane. Rashtriya Bal Puraskar asi hiram taret art and culture Thongna Faba, Innovation, Science and Technology, Social Service, Sports amasung Environment ki lamda thoido hendokpa angang sing da pibane. Laibak asigi tungge laibak lep kaduriba angang singbo ikai khumnaba oina ngasi New Delhi gi Bharat Mandapam da pangthokkadaba Birval Divas ki thoram da Prime Minister Narendra Modi saruk yagani hairi. Thoram adu da Prime Minister Narendra Modi na wangangani iling nising aniga kuni thoida Prime Minister Narendra Modi na chahi khudinge December 16 Birbal Divas haina palan tawna balak thokhibane. Palan thoram asi hawrakliba angang singbo ningtina makhong sombiduna semgat piraba matungda maromdam lepchaba ngamlaba Bharat ama semgatnaba honabada thongdang yahanaba pandam thamle. Miyam amadi lengaki official singna hana suramba thabaktagi saruk ani hengatuna sudar mangkiba matam sing menkhanaba honamina si haina Chief Minister N Virena Fongdorakle. Imphal da laiba Chief Minister Darbar Hall da ngarang pangthokiba afaba laingak sasan gi nomit good governance day gi thoramda wangang laduna Chief Minister Rahai afaba laingak sasan ama lehanaba gi pandam adu fangba ngamnaba Chief Secretary yauna laingaki official singa hena thawai yauna thabak tawigi tangai fadabalai. Official singna arapa mafam sing da leiriba miyam gi tangai fadaba service sing fanghanaba lepa leitana honari. Mahak na hai afaba laingak sasan haibase government accountability amasung darkar leiba service sing matam chana fanghanba amadi transparency leina thabak tawba adubane. State asigi santi raksa gi fibam yamna faba oiramdre haina pangthok phongdokladuna Chief Minister na hai English sing aniga tara tareta mahaki sarkar laklaba matungda Miyam gi asing balaingak ama oihanaba akhanaba miting changduna thabak tawba horakhe. Mahaki laingang na ching da chasi mission amade khungang da chasi mission amasung tongan ba scheme kya haudoktuna miyam gi laingak ama leibagi asing ba mahau miyam da fanghanaba honaduna lakhe. School fagahan si mission paikhat padege laingaki school singda mama mapa oiba singna thazaba hengalaktuna angang sing mingchanbiki chang chada yangkai rom hengat hanba ngamle. Masigi matakta college fagahan si mission Chief Minister gi artist singi jangbang Chief Minister health card na chingba miyam gi yaifa tharang kaya hongdokliba ase good governance lehanabani haina Chief Minister na singthakhi.
World Meetei Council WMC na Manipur Housing Oiriba Tangdu Leitadraba Socio-Political Fivum Asida Council Asina Meetei Gilho Furu Amadi Political Boundaries Sing Akchanaba Constitution Piriba Ngaklau Asi Kaidana Tamnabi Pandam Amadi Lamdam Asida Yelhongai Degi Kundaminar Laba Yelho Furup Sing Nungsi Sana Leminabagidam Mal Pangtoklip Kiba Mangasuba Plenary Sessiona Amata Oina Warip Kialo Kray Warip Singi Manungda Manipur Housing Tokliba Irang Asi Government of India da Kudaki Oiba Intervention Pinaba Haizabagaloinana Manipurgi Territorial Amasung Administrative Integrity Asi Kahendana Tamnaba Hajaba Irang Asiga Iroinana Aina Yadaba Kulai Paiba Kuki Militant Singna Satiba Mihat Mipunta Takiba Sing Asiga Tongnariba Suspension of Operations Su Agreement Kudakta Handokpa Amade Irang Asina Maram Oiraga Relief Camp Singda Ladiba Mioi Sing Makoi Makoigi Mayum Singda Tek the Kaidana Hanjina Hanaba Langang na Sin Bahaiba Warep Sing Yauri Makataba Warepta State Population Commission Semduna 1951 da Best Year Oiduna Manipur da National Register Citizens NRC Chanahanba NRC Chanahandri Fauba Manipur da delimitation Toba Yahandaba Scheduled Tribe Demand Committee na Taliba Meetei bo Scheduled Tribe List Chanahanabagi Kongtang Asida WMC na Sogatpa Amadi State Amasung Central Lengakna Irang Asida Meetei Singi Kulngak Hiba Kulngakpa Singbo Anoba Meetei Regiment Semduna Security Force Oina Loksenduna National Integrity Ngak Senaba Tambiba Haidasu Wareb Loke Plenary Session Aduna Makatana State Amasung Central Lengakna Meetei Gi Sing Laba Lifeform Land Sing Maru Oina Tangjing Kuvam Land Kawru Kuvam Land Wangbrel Kuvam Land Kumuzamba Lamzau Kondong Lairembina Chingba Kuvam Sing Asi Ngak Senba Asida Council Asina Condemn Tobukaloinana Bharat Nya Sanhita VNS ki section 298 299 amasung 300 ki makada Laigi Kuvam Sing Asi Tugaibada Senaba Sing Faduna Jerak Pigidabane Maramdi Tawong Sing Asi Manipur Ancient and Historical Monument and Archaeological Sites and Remains Act 1976 and Section 3 of the Places of Worship Act 1960 Kongaung na bani haidi Amaram the Supreme Court na economic blockade toba ase aina yade haina laukthokraba laikhrabaso Miscreant Sing na Manipur ge lifeline oriba National Highway Sing the toina economic blockade toina chathaduna miyam de chawna awaba pibiriba Asi state amasung central laingakna akan babgeng chamduna economic blockade toriba Sing gi mathapta ahakpa charak pigidabani haina wareb lauke United People's Front Manipur UPF Thomi Singda Tang Kunithoidi ki Horaga Tatharakliba National Reconciliation Month gi saruk ama oina ngasi juribamgi manung chana leidiba ningsing khonda chatuna mafum aduda leidiba athoba singi khubamda haikat laikat tamduna ikai khumnaba utkhrei thoram aduda UPF ki President Nongthomu Rupachandra na hai tha asiki tang kunithoidi ge National Reconciliation Month asi Assam the Lady Ba Meetei Ipa Ipu Singi Kubam Singda Ikai Kumnaba Utuna Haudo Kibane Thorom Asi Listing Aniga Kun Mangage January Tang Mapan Fawa Pangtokane Madugi Manung Chana Manipur gi Jiribam District ki Manung the Lady Ba Ningsing Kunda So Chatlaga Atobus Singi Mafamda Ikai Kumnaba Utpane Assam ki Mafam Kayada Thoram Pangtokpagaloidana Chandrapur da Maidingu Gambir Singh Amade Nara Singh Yauna Livai Lan Migi Mitam Hangdok Pasu Laikre Masigi Maramda Ngasi Lamdam Asige Kanglup Karana Manipur Tugaina Bahona Liba Chahitaret Kuntakpa Togdok Adugumna Toknaba Tatarak Liba Tawong Kaya Asi Tengnabangam Naba Pandamda Tongan Bamufum Sing Asida Chatuna Ikai Kumnaba Utpane Manipur da Halaklaga Amuhana Kuntak Handanaba Manipur Kainaba Honariba Kaya Asi Aikoi Punsinduna Tengnabangam Thoram Kaya Su Pangtokane Madam Chana Manipur Kanaba Hona Hodrabade Chahi Asida Manipur Mutkiba Yana Lay Masiki Damak Miyampuna Oriba Fibam Sing Asi Kangnaba Thoram Sing Asi Pangtok Pani Haike
Thoram aduda UPF ki advisor Komdram Ratan amadi Laisangbam Jadumani Yau na Thomi Kaya su Sarukyaki. 1819 1826 फाउबदा चाहिँ तरेट खुंताक हाइना खंगनरी बदुंग 7 year departure दुगी दुंग लबा ngasi lengon da bi part haiba sida ningthok sing aduna lera mafam sing sida ekoi ningthok sing adu ningsing boina haika leka tambag loina asi mafam sidagi amu kongsha la kanda manipur gi tongan tongan ba kachin koya sin thungna chala kanda ekoi masoi tararoi si ekoi amuna खुंताक लरोई सी हाइबगी अदुम वाखलोलु दा रिकंसोलिडेशन मन से पांथो कांदा 2025 की जनवरी की तांग वापनदा अदुम लबा गंभीर सिंह नर्सिंग की मितम लेरिबा अदुम लांग तबान की थोमसिदा कोई अरुई बोइना कोई विफम पांथो कांदा हेकर लेका तम कांदा अपुन अमुक हन मणिपुर से खुंताक लान सीदा खुंताक लरोई दब खुनाय म ओइ मिनर्सी हाइबो वाखलोन दो सागन दबा तुम सी खोंगचद सी लाक्चबनी 1819 दगी 1826 फाउबदा चाहिँ तरेट खुंताक हाइना खंगनरी बदुंग 7 year departure दुगी दुंग लबा ngasi lengon da bi part haiba sida ningthok sing aduna lera mafam sing sida ekoi ningthok sing UPF na lengon da bi part lakki maramdi achum laba mafam asi Maharaj Gambir Singh amasung Nari Singh na ai ri part ase isili na akhoi ni na leng on da bi da part chi sipaga nga phaba ngamagadi awa dagi akhoi gi yei bang Manipur se kan ngamgani haiba achet ba thajaba du thamakan da makoina awa dagi Manipur se kan gi sigu ta manana si program chi chinjabani si akhoi gi pandam di akhoi Manipur se amuk hanna kuntak laroi haiba wa khala da akhoi na machi program chi chinjabani UPF na lengon da pa ta lakki maram di achum laba mafam asi Maharaj Gambir Singh amasung Nari Singh na ai ri Kokomi Wanguk branch Kakching district na branch asigi makhada laiba unit sing da Ravi Seth Ningthamgi Maru Marang Singh ngasi Wangu Nongyai Khongban da laiba branch asigi office ta yen thokre Kokomi Farmers Wing office tagi Pitharakhiba Ningthamgi Maru Marang Singh Hawai Mangal Hangam Maru Jujak amadi American P na chingba sing adu Kokomi Wangu branch Kakching district ki makhada laiba unit sing Thongjaw unit Kakching Kuno unit Chiral unit Khongyam unit Wapopi unit amadi branch office asigi tawai yauba lomi jama henbada Rabi Sit Singh adugen thokibane thoram aduda Kokomi Wangu branch ki convener S Bormanina phongdokhibada branch asina ngasi anirak suba oina lomi singda tongan ba makhal gi ningtham baro marang sing ase yenthokpani hairaduna Hawai Mangal tara hectare thau thokpa hanga marudana tara taret hectare American P taret hectare amadi Jujaktana hectare amagi polam sing lomi sing da yen thokre Bormani na hai lomi sing na alu thaning ba yaurabade branch asina ataba mamalda haibadi subsidized rate da fanghanaba thorang lei hairaduna branch asida Jujak low pari mangamukki maru branch office tigi lomi sing low yagani haina so phongdorakhe Thoramdu da Kokomi Wangu branch ki president Thongnauzam Nando convener S Bormani VPE Sangai Amadi Atay Maru Oiba Thopu Sing Susaru Gyaki Awang Nongpok State Singal Eba Asigi State Singa Samnahliba West Bengal gi Siliguri corridor haina khangnaba mafam asida Al Qaeda in the Indian subcontinent AQIS terrorist organization asida affiliate toba Ansarullah Bangla team ABT terror group asna target tawduna leire haiduna Northeast state singda alert lautokraba matung section torang lokatpo oina Assam police ki special task force STF na ABT terror group ke member ani anti terror operation amada fabangam kibagaloinana kusukulai kya recover tawangam khre haide SDF na farba mioi sing ado hausi Northeast region da Jahari module sing da chenaba mioi ngaktani haide Makoi gi marakta Abdul Jahar Kauba sahi contrast turaba mioi asi Assam Proka Jhargi Joypur nama paradagi fabani mahang haidorak pagi matung ena police na handmade rifles mari nongmai maru kontra mari amade tokning kon mari ga loinana improvised explosive device IGT sing sanaba machak sing fagat pangam khre haide Lauthokiba alert asi West Bengal gi police Special Task Force Assam amasung Kerala Police na India Bangladesh UK amasung US singda Bento Kraba terror outfit Jamaat al Mujahideen faction gi ABT member nipan fabangam kibagaloinena makoina chatharakadaba terrorist activities sing
khangba ngamkhibaga loinana Siliguri corridor asida target tori haiba khangba ngamkhibani haidi Jahi Kudingi December Kunmanga Numit Asida Pangthorok Liba Christmas Thoronga Mari Lainana Manipur Student Federation MSF na Lukki Takta Yaifa Pausal Pirakle Irangdam Asige Mipun Kudimak Amata Oibigi Wakalonda Nukshi Chanaba Oiduna Labor Oirasanu Thoram Asina Lakpada Manipur ki Yelho Furufki Iracha Singi Mafumda Nunga Yaifaba Ing Tappa Lebak Marachetpa Amade Puna Leminaba Oirasanu Apun Bigi Saktam Puna Ngaminaba Ngambo Puraksanu Haina Biyam da Tamzari Lord Judges ke atoiba pausal de malem sida ing tapa nungsi chanana hingminaba haibesini ngasi ge taibang malem asida nungshinaba puna hingminaba ngamlaktabadege amaga khanare saunari amade ungkhatnari masa masa gi furup chawkhatlaga loire khanaduna apunbegi saktamda marai chaitharaknaba kana honari haukiba chahi lesing aniga kun humdoidegi laptana thoklakliba hana sunabagi thawdok asina emung manung kaya kaina halle Mioi kaya isagi iramdamda lanjana hale amasung awa maishalang na hale Lord Jesus ki ngak bihaiba thamoy amade nungshiba ngambagi thawna cheladuna lamdam asida leiriba yalhau furupumna makhi irecha singna amada ngak thok ngak sen tongnaduna tangdu leitana puna hingminaba fibamda laklasano MSF na lamdam asida awa ana leitaba isagi furupna mafare haibigi wakalon thaduknaduna apunbagi saktam ngak minaba Ngambo halasi haina lebak miyam da tamlakle Manipur gi ching amasong tampaki mafam singda security force na area domination amade thiba humagi thabak leptana sathari Manipur Police Control Room na thadorakpa cherol amagi matung ena National Highway 37 Imphal Trivam lambi amade National Highway 2 Imphal Dimapur lambi da lamdam asigi tangai fadana nongmada changdraba yadraba pochai puduna lakpa gari chamaga kunmanga amade chahumga tara humdoi hariba lambi asida apanba yauthana pusilakre Makhatana pochai pusalakpada kudong thiba thoktanabagi-damak jinganingai oiba mafamsingda security force na akanba section tawang locally Manipur district pumnamakta pamdaba thongdok thoktanabagi-damak jing amasung tampak ta puna checkpoint jamaga nipan hangduna achat awoksing checkpoint check tawagi thabak chathakre haidi miyamna toknga sandoktanaba amadi samjin sajinba video singda thazabidanaba cherol asina makhatarakli Sahitya Academy amasung RK Maipaksana Memorial Trust anina kusamnaduna RK Maipaksana gi chahi chama suba mapok kumanga mari leinana literary forum ama December 25 lising aniga kunmari ke nungtil pung ama taba matamda Directorate of Information and Public Relation ki auditorium da pangthokkani haina RK Maipaksana Memorial Trust ki maikei dige thadorakpa cherol amada khanghalakli RK Maipaksana gi punsi amasung thabak haiba literary forum ge thoram asida Professor Razen Toizamba Convener Manipuri Advisory Board Sahitya Academy na thoram mapu oigane Nomaitem Kiran Kumar Singh Hanagi Convener Manipur Advisory Board Sahitya Academy na nungi oiba waruk bigane Laishram Memo Singh Samalochak Handokloi amasung ayiba Lamabam Gozendra Singh Theatre Samalochak amasung Ayiba amasung Arivam Balkrishna Sharma Tabaktegi Potaraba Joint Director amasung ahal oiraba journalist na tongan
ꯇꯣꯉꯥꯟꯕ ꯄꯤꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡ ꯄꯨꯡ 8 ꯔꯣꯝ ꯇꯥꯔꯛꯄꯗ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯂꯩꯕ ꯁꯉꯥꯏ ꯀꯟꯇꯤꯅꯦꯟꯇꯦꯜ ꯒꯂꯤ ꯈꯜꯁꯥ ꯃꯦꯗꯤꯀꯣꯁꯀꯤ ꯃꯃꯥꯡꯗ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯅꯤ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯎꯔꯤꯄꯣꯛ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏꯗꯒꯤ ꯃꯨꯇꯨꯝ ꯃꯉꯥꯜ ꯃꯩꯇꯩ ꯆꯍꯤ 19 ꯑꯃꯁꯨꯡ ꯄꯣꯈ꯭ꯔꯕꯝ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯆꯍꯤ 19ꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯄꯗ ꯎꯔꯤꯄꯣꯛ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏꯗꯒꯤ ꯃꯨꯇꯨꯝ ꯃꯉꯥꯜ ꯃꯩꯇꯩ ꯆꯍꯤ 19 ꯑꯃꯁꯨꯡ ꯄꯣꯈ꯭ꯔꯕꯝ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯆꯍꯤ 19 ꯑꯅꯤ ꯑꯁꯤꯅ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯔꯣꯝ ꯇꯥꯔꯛꯄꯗ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯂꯩꯕ ꯁꯉꯥꯏ ꯀꯟꯇꯤꯅꯦꯟꯇꯦꯜ ꯒꯂꯤ ꯈꯜꯁꯥ ꯃꯦꯗꯤꯀꯣꯁꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯅꯤ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯐꯨꯔꯝꯕꯗꯒꯤ ꯄꯨꯂꯤꯁꯅ FIR ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯐꯥꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯂꯣꯅꯕꯗ ꯂꯩꯕ ꯁꯤꯅꯥꯝꯀꯣꯝ ꯈꯨꯜꯂꯣꯝꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯔꯥꯡ ꯑꯌꯨꯛ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯇꯩ ꯈꯨꯜ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯍꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯗꯦ ꯑꯃꯗꯤ ꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯥ ꯇꯥꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯝꯅꯥꯄꯣꯛꯄꯤ ꯑꯃꯁꯨꯡ ꯎꯌꯣꯛ ꯆꯤꯡꯗ ꯃꯤꯇꯩ ꯈꯨꯟꯂꯣꯝꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯔꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯃꯔꯛꯊꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯃꯤꯟꯅꯁꯤ꯫ Welcome to Millennium School, a paradise for children, where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing its and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolban Salam Lekai and Patsoi Part 4. Join us and feel the difference at Millennium School. Hojik lamdam asida wakal mapum phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri. Masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau tai. Hariba center asida mental health disorder amadi drug addiction gi treatment tawjari. Adom-adom gi ichainaw singsu mathau tarabadi lingsinbirau adom gidamakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamlekai. Admission open Kansipurda Laiba IPS Imphal Public Higher Secondary School ki academic session 2025 gi registration amasung admission hauzari mahairoi singi mama mapa oiba singna icha sembagi waviraganu adom gi angang singi damak yamna checksina mahai tambagi kanglon chumna chathariba mahishangni school asigi oza singna national amadi international ki thakta education icon gi mingthon piduna ikai khumnabiraba founder principal gi makhada school amadi boarding da mahai tambiriba school amani school asina amadi boarding asina angang singi damakta hotnariba kayabu khangbiraga national amadi international best boarding school haina sak khangbikre ngasimak adom gi angang singbu Kanchipurda laiba IPS da ming chanbiyu amadi afaba mahairoi oihanbiyu angang singna adom gi lengdraba lani haibasi kaubiganu.
Break ki matungda mayam butaram nok chere makatabu pau pisari. Salungfam gi thokdokta laikhidraba Laishram Priyam Singh Allies Prem gi asiba hakchang senari pa police personnel sing terminate tawba matungda lawbal loinana chalibata asigi kun taret ki numidang waram pung taruk tagi kunipan ki numidang waram pung taruk fawa Manipur pumba total shutdown tawba haina JAC na lepna kre Joint Action Committee Against the Killing and Arrest of 6 Innocent Village Volunteers na December kun mga ginungtil gipung amataba matamda Amurai Jam Laikai Community Hall da pangthokhiba JAC ki executive meeting na warep ani lokhe warep sing adude haukiba December 13 da salungfam gi thawdokta laikhidraba Laishram Priyam Singh Allies Prem gi asiba hakchang chenari ba police personnel sing terminate tawraba matungda lawbaloinana Chatlibata asigi kuntare ki nungdang waram pung taruk tagi kunipan gi numidang waram pung taruk fawa Manipur pumba total shutdown tawba haina lepna khe Adubo total shutdown aduda essential service sing di komtokane warep amana fakiba khungak pataro condition amate yaudana thadorak tabatar bade total shutdown matam sangtok haina lepna khe Haukiba December ki tang tara mari salung phamda state force ki kutta laikhidraba Laishram Preman Allies Prem Sahi tara gataru kawal kunung degi asumnaba question khongjadraba kun ngak poi nausi magi uji magi asi hokchang lotri aduga loina poi kun ngak pataru si poi mara lejadraba dumba kun ngak pa taru ni aduna mara lejadraba kun ngak pataru si condition amata yauduna JAC na thadokpi haiduna sanction therapy ba sunaba Hongam sing Australia Sarkana subscriber response bidabana manam merga lakiba December gi tang kunga taret ki numidang wairang pung taruk tagina nongalpa December gi tang kunga dipan gi numidang manam pung taruk kawa apunba Manipur gi waina shutdown sina kaujare asumba shutdown asida essential items sing mai sing rusip deva karma luhong kai hong sing koi Consideroi loina sumlaba Manipur pumbagi kaujariba shutdown asida laibiba CSO sing club organization mena pai mai bc pai punamna shutdown asibu mapuhana sobat biu haiduna CSC mai bi dagi medaki thongda hanganjari Chatlibata asigi haukiba Tang tara mangada Kerala gi private company amada thabak tawduna leidibe Mairembam ongbe thothoi chahi konitoi Kerala da shopping chatkane thokraga mafam khangdana thiba khangdana leirak leba thothoi bi thibada leibak miyamna mating pangbiu haina mahaki mapuroiba Mairembam Amarjit apokpa saratna mahaki ngang khalawai maning lekai da leiba yumda pangthokpa paugi mifamda phongdorakle mahakna makata khibada Mamang chahi ki April ki tang kun marida makoi ani yumban lambida khongda minakhe adubo Manipur da thokliba irang asna sufam nongfam leitabana Kerala da company gi thabak tawduna leiba machi gi manakta makoi ani lising aniga kunhumdoi gi September tang tarata changduna company amada thabak tawduna leikhi adubo mahak masa naraktuna chahi asigi February thada layeng namba mahak yumda tholakhe aduga mahaki machega Kerala da lehokhe Yumda tolak laba matung naba kharap farak padage mahangna e-rickshaw ama thauduna leide mahaki loina biso September da tolak naba tawrambadai paisa leitabai tolak khide mahaksu changlak ura haibada changlak lanu lakleba March thada machega thoklak lage haibadege ngaiduna leibane adubu haukiba December 15 da marketing chani haina chatkibadege hanjilakidre haide numitu da mahak atopa nupa amada chele haina mapamgi miyoida mahaki machi singda Machida so message thajalam ke loinana switch off tawsinduna housing fawa leide pau asi mapam da supikre loinana missing report so police ta pikre maram asina mahaki loina bi thoithoi bi fangnaba honabada lamdam sigi miyamna so mateng pangbiyo haiki 2023 gi April gi date 4 da ibani kaina katki ai gi si ama Kerala da lei do company gi thabak ta tawra lei ba to
ꯑꯩꯈꯣꯏꯁꯤꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅꯤꯅ ꯑꯥꯗ ꯆꯪꯉꯛꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯏꯕꯥꯅꯤ ꯁꯦꯞꯇꯦꯝꯕꯔꯗ ꯆꯪꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯗꯤ ꯐꯦꯕꯋꯥꯔꯤꯗ ꯊꯣꯛꯂꯛꯑꯦ ꯅꯨꯡ ꯂꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯅꯥꯕ ꯌꯦꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯕ ꯐꯔꯕ ꯃꯇꯨꯡꯗ ꯃꯥꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯗ ꯑꯩ ꯆꯪꯉꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯆꯪꯉꯛꯑꯅꯨ ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯏꯔꯤꯛꯁꯣ ꯊꯧꯔꯒ ꯂꯩꯔꯣ ꯃꯥꯁꯨ ꯃꯥꯔꯁꯇ ꯑꯩꯒꯤ ꯏꯆꯦ ꯔꯣꯁꯅꯤꯒ ꯊꯣꯛꯃꯤꯟꯅꯔꯛꯑꯒꯦ ꯍꯥꯏꯔꯒ ꯂꯩꯕꯗꯒꯤ ꯍꯟꯗꯛꯀꯤ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 15ꯗ ꯃꯥꯁꯦ ꯃꯥꯔꯀꯦꯠ ꯆꯠꯅꯤ ꯍꯥꯏꯕꯗꯒꯤ ꯃꯥꯔꯀꯦꯠꯇ ꯆꯠꯄꯗꯒꯤ ꯃꯥꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 15ꯐꯥꯎꯗ ꯑꯗꯨꯝ ꯏꯕꯥꯅꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ ꯑꯗꯨꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯝꯃꯦ ꯑꯩ ꯆꯦꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯃꯣꯏ ꯃꯟꯗꯣꯝꯆꯥ ꯍꯣꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯁꯨ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯆꯦꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯍꯪꯉꯒ ꯍꯥꯏꯔꯝꯃꯦ ꯑꯩꯒꯤ ꯏꯆꯦ ꯔꯣꯁꯅꯤꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯗꯁꯨ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯦ ꯑꯁꯣꯝꯒꯤ ꯃꯣꯏꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯟꯗꯣꯝꯆꯥꯗꯁꯨ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯦ ꯍꯥꯏ ꯐꯣꯟꯁꯨ ꯇꯧꯔꯛꯑꯝꯃꯦ ꯍꯥꯏ ꯑꯗꯨꯗ ꯊꯤꯅꯕꯗ ꯑꯩ ꯄꯨꯂꯤꯁꯇꯁꯨ FIR ꯄꯥꯜꯂꯒ ꯊꯤꯔꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁꯇꯁꯨ ꯑꯩ FIR ꯄꯥꯜꯂꯒ ꯊꯤꯍꯜꯂꯤ ꯑꯗꯨꯒ ꯀꯦꯔꯂꯥꯗꯁꯨ ꯑꯩ FIR ꯆꯜꯂꯒ ꯊꯤꯔꯤ ꯍꯧꯖꯤꯛꯐꯥꯎꯗ ꯃꯥꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗꯔꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗꯕꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯕꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ Ministry of Culture Government of India gi CFPGS 2018-19 gi senthang makhada Sangit Kala Foundation Kaisamthum Thangzam Lairakna Puthokpa Divaras Miyamda Radha Madan Mohan Mandapta Utkre Divaras Miyamda Utpage Thoram Aduda Laishram Radhakanta Senior MCS Register MUC Fanjawum Iboton Singh Sangit Natak Academy Awardee Retired Pradhan Guru JNMDA B Amusna Sharma Chief Advisor RVCF S Dhirendra Sharma Rajdhari Sri Govindaji Temple Board na Chief Guest President Amadi Guest of Honor Oina Sarukyaki Chief Guest ki Warol Piraduna El Radhakanta Senior MCS na Haikibada Miyamna Pakna Uba Unaba Pangkidraba Divaras ngasi miyamda utkadoribase yamna afaba kongtangni masina Manipuri jagoi rasingi matangda thizin humjilebasingda achobo mating ama oiragani Manipurgi jagoi ras asi malemda tonganba masak ama leibani aikoina maru oina culture dobiribasingna jagoi ras ki falsaraba masak asi kahendana thamnaba hona bigedabani haike Sangit Kala Foundation athoram loishalakpada nupa pala amadi Divaras miyamda utuna khudol tamlakhi Uripok apunba lop amadi uripok apunba nupi lopna kuthang chara henbagi khongjang numit nifu mathoi ni sukre kuthang chara henba hauzik fawo mihat pa fadre miphatta fabiyu haibasi pamdaba nupada ongo haibaga chap manare ngasi saruk yariba singde ayukta Naurengthom Laishram Leira Club Maira Nungtilda Miathau Committee DIC Maira Angel Leira Takhelambam Laikai Chingtam Leirak Numidangda Langol Aying Laikai Club Mairana Sarukya Gani Hairi Assamgi Lamdingda Pangthokadaba National Kung Fu Tournament gi damak Manipurgi Sanaroi Galoinana Team Cost Maishnam Ibotom Binalusingduna ngasi ayuk pung nipan makai taba matamda Imphal Airport ki khongsan kre Manipurgi nupi macha taramapan amade nupa macha kuntra manga puna Sanaroi Yankai Marina Saruk Yagadaba Tournament asi chalibata asiki kuntaret tagi kunmapan fawa sathagadabani hairi I Manipur Team Cost Wina Ojabani Atakisa Aduga Satra Sakada Satra Yankai Marisui Atakise Ataki Nupimsa Taraga Mapalamiawe Ataki Nupamsa Singh Aduga Quenoze Nation Sanagada Pamzina Assamgi Lamding Highway Pamsani Date 27 de Hoga Date 29 da Logateva All Manipur Volleyball Association ki migeng makada Nato Sewa Club na sinduna Fast Bisnupur District Men's Open Volleyball Tournament lesing aniga kunmari Nato Sewa Club mini ground da ngasi hogdokre hogdokpagi thoramda Manipur lenga ki retired Chief Secretary O Navakishore Singh
Mangasuba Nachok Jila Parishad ki former member TH Dilip Meetei as Kula Women College Nambolgi Assistant Professor Dr. N. Joy Kumarna Atoiba Mingtolin Singh Oina Sarukyaki Tournament asida Manipur gi tonganba district singdagi team mapan haibade YPC Isok PYC Naurem TYWC Tamnapokpe LFC Ngaikong Kuno MCK Kabowak Ching LZO Oinam NYVA Naurem Sevanatok BCL Senapati Nasarukya Duna Atoy Ahenta Nagadori Ngasi Ahoba numita match mapan sanaki O Nabakishore na Fongdokpada Manipur da thokliba irang asida sanaroi shingna tofom khangdana leiriba asida asigumba tournament ama sinbasi yamna sanaroi mangkhidanaba puning thogatnaba yamna faba khongthang amani haiki All Lagoin Jin Football Club ALFC Tongbal Mojing Langoy Jilna Senduna Ahanba State Level 5A Side Football Tournament ngasidage Langoy Jil Playground da hongdokre Puna team tara mangana group maritong na khaidok sanagadoriba tournament ado hongdokpagi thoramda retired John Director Sai Social Worker Konsam Michael Singh na atoiba mitunglen Mojing Gram Panchayat ki Chairperson Ayub Khana Thoram Mapu Laisangtem Jila Parishad ki Chairman MD Islam Amadi Social Worker Mirku Qasim na akhanaba mitunglen Singh oina sarukya ki tournament asigi ngasi sanakhiba match ta YSCKM Fabak Chow Amadi NKFC Mojing Anina Sanake match aduda YSCKM Fabak Chow na NKFC Mojing bo yamna lakchuna goal aniga sinoda Maitiba BK Ngasi Nungtil Sunrise Club Kadam Pokpi Kadam Tala Jiribam na Sinduna Sunrise Club Playground da Team Tara Nipana Sarukya duna sanariba First Moirang Navasandra Singh Memorial Open 6S Side Football Tournament Lising Aniga Kunmari Kunmangagi Ngasi Sanakiva Ahanba Mesta SRCK na Ananda Moy Club Pugol Ahunga Sinoda Maitiba PK Ani Suba Mesta YLCD Wong Knona SGPSA Lalpani Gol Manga Ahumda Maitiba PK Ahum Suba Mesta UPC na Desambo Gol Mari Amada Maitiba PK Ngasige Messing Asi Ajil Sadar o Bisesor na Kandaktoki Hayengi Ahanba Mesta Moirang Brothers ka TTU Lesabitol ga Sanagane Ani Suba Mesta United Brothers ka TNLCD Gli daga Sanagane Ahum Suba Mesta SRCK Biga SGPSA Biga Sanagane Mari Suba Mesta na Deshamga YCC Jampanagar ga Sanagane Pangtokliba Football Tournament ase Singzamay Tongam Laikay Dalayba Moirang Stalin Singh Amade Mahaki Imung Manung na Makoy Lay Kidraba Mapabong Moirang Navachandra Gaming da Kachaba Tournament Aroy bida maroy ba pawa mo hanipizari. Chahi asigi Pradhan Mantri Rashtriya Bal Puraskar President Draupadi Murmu na ngasi New Delhi ge Bharat Mandapam degen thoklagani. Official Singh na saruk ani hengat na sudana mangkiba matam Singh mengkhat na bahona minasi haina CMN Birena Fongdokre.
Hayenggidamak malemda layriba Meetei apunba firep haiba timda WMC mangasuba plenary session da warep kaya laukre. UPF na Jiribamgi Ningsing Kunda athopa singi kubamda haikalai katamduna ikai kumnaba utkre. Kokomi Wangu branch na unit sing da ningthamgi maru marang sing branch asigi office ta yen thokre. Amadi ABT na Siliguri corridor attack tawgani haina alert laukthokraba matungda Assam da SDF na ABT ki member ani khulaiga kona na fare. Manipuri Paulo Centre Makataba Paugi the Mouth Miying Tatuna Lebiyo. IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. Facilities features are morning and evening tuitions for all subjects, daycare schedule from morning to evening, strict supervision and CCTV surveillance, audio-visual and smart classes, co-curricular and extracurricular activities, Thangta, Mukna and Manipuri Jagoi, guest teachers and counseling sessions, compulsory of sports, arts and culture, online and e-learning classes during the long vacation, general strike and pandemic, facilities of shooting sports, football, gym, fitness, yoga and aerobic, personality development classes. IPS, a government recognized and affiliated school to BOSIM and COSIM, a national and international awarded school, top choice for your child's career. Hojik lamdam asida wakal mapung phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri. Masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau dai. Hariba center asida mental health disorder amadi drug addiction gi treatment tawjari. Adom-adom gi ichainaw singsu mathau tarabadi lingsinbirau adom gi damakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamlika. Welcome to Millennium School, a paradise for children where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing its and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolbat Salam Lekai and Patsoi Part 4. Join us and feel the difference at Millennium School.